ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯁꯤꯡꯗ ꯗꯦꯂꯤꯚꯔꯤ ꯇꯧꯕꯒꯤ ꯄꯥꯎ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯄꯥꯎꯗꯝ ꯈꯔ ꯊꯝꯕꯤꯌꯨ ꯄ꯭ꯔꯦꯝꯆꯥ ꯀꯦ ꯄꯥꯎꯁꯤꯃꯛ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯉꯛꯄꯒꯤ ꯋꯥꯐꯝꯅꯤ ꯀꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯔꯥꯡ ꯑꯌꯨꯛ ꯑꯩꯈꯣꯏꯒꯤ ꯄꯨꯡ 7:45 ꯇꯥꯕ ꯁ꯭ꯋꯥꯏꯗ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯅꯨꯡꯆꯤꯟꯅ ꯂꯩꯕ ꯍꯥꯏꯄꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯅꯨꯑꯦꯜ ꯁ꯭ꯀꯨꯜ ꯀꯧꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯍꯥꯡꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯅꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯆꯂꯥꯏꯕ ꯍꯥꯏꯕꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯅꯤ ꯃꯁꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯁꯥ ꯌꯥꯝꯅ ꯈꯤꯡꯕ ꯌꯥꯝꯅ ꯐꯕ 3.2 kg ꯂꯨꯝꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯣꯛꯈꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯅꯨꯄꯥ ꯑꯁꯤ ꯄꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗꯨꯗ ꯇꯥꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯦꯝꯑꯣ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯄꯤꯜꯍꯤꯡ ꯑꯃꯗꯤ ꯗꯣꯛꯇꯔ ꯊꯥꯡꯕꯣꯏ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯗꯨꯅ PPE ꯆꯤꯡꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯑꯉꯥꯡ ꯑꯁꯤ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅ ꯄꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ CMO ꯀꯥꯡꯄꯣꯛꯄꯤ ꯗꯣꯛꯇꯔ ꯅꯤꯂꯀꯥꯟꯇ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯀꯥꯡꯄꯣꯛꯄꯤ ꯗꯣꯛꯇꯔ ꯄꯥꯎꯇꯤꯟꯂꯥꯜ ꯍꯧꯀꯤꯞ ꯍꯥꯏꯔꯤꯕ ꯗꯣꯛꯇꯔ ꯑꯅꯤ ꯑꯁꯤꯒꯤꯁꯨ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯁꯤ ꯎꯅꯈꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤ ꯎꯅꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯌꯥꯕ ꯋꯥꯐꯝꯗꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯅ ꯂꯧꯔꯤꯕ ꯌꯥꯝꯅ ꯊꯥꯒꯠꯄ ꯌꯥꯕ ꯋꯥꯐꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 18ꯇ ꯒꯣꯋꯥꯗꯒꯤ ꯖꯨꯔꯤꯕꯥꯝꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯃꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯃꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯅꯥꯕ ꯌꯥꯎꯔꯝꯂꯒꯁꯨ ꯃꯈꯥ ꯇꯥꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯗꯅꯕ ꯑꯇꯣꯞꯄꯗ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯖꯔꯤꯕ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯅ ꯂꯩꯉꯥꯛꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕ ꯃꯇꯝ ꯁꯨꯔꯕ ꯑꯉꯥꯡ ꯎꯅꯕ ꯌꯥꯔꯕ ꯅꯨꯄꯤ ꯑꯁꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗꯨꯗ ꯑꯗꯨꯃꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ PPE ꯑꯃꯗꯤ ꯂꯧꯈꯠꯄ ꯌꯥꯕ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯒ ꯌꯥꯝꯅ ꯍꯦꯜꯗꯤ ꯑꯣꯏꯅ ꯄꯣꯛꯈꯤꯕ ꯑꯉꯥꯡ ꯎꯅꯈꯤꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎꯅꯤ ꯃꯔꯝꯗꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯎꯅꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯥꯏꯕꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯕ ꯅꯠꯇ꯭ꯔꯒ ꯗꯣꯛꯇꯔ ꯑꯇꯣꯞꯄꯗꯁꯤꯡꯗ ꯃꯈꯣꯏ ꯑꯁꯤ ꯑꯉꯥꯡ ꯎꯅꯅꯕ ꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯎꯅꯕ ꯑꯉꯥꯡ ꯎꯅꯕꯁꯤꯃꯛ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯎ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ ꯀꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡ ꯑꯁꯤ ꯎꯅꯕꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯅ ꯂꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯍꯥꯛꯄꯨ ꯑꯄꯣꯛꯄ ꯃꯄꯥ ꯑꯁꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯄ ꯃꯄꯥ ꯑꯁꯤ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯂꯩꯈꯤꯗꯕ ꯑꯁꯤ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯟꯖꯂꯤ ꯃꯥꯡꯇꯤ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯁꯤ PPE ꯎꯞꯇꯨꯅ ꯑꯃꯗꯤ ꯃꯁꯥꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯑꯃ ꯂꯧꯈꯠꯂꯒ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯍꯥꯛꯀꯤ ꯊꯧꯔꯝ ꯀꯌꯥ ꯑꯗꯨ ꯌꯥꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ PPE ꯎꯞꯄꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯅ ꯁꯤꯟꯅꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯌꯥꯎꯍꯟꯈꯤ ꯃꯁꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯄꯥꯎꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯎꯅꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯑꯉꯥꯡ ꯑꯃ ꯎꯅꯕ ꯍꯥꯏꯕꯁꯤꯃꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯅ ꯀꯗꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯑꯇꯣꯞꯄꯗ ꯁꯟꯗꯣꯛꯇꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯅꯤꯡꯉꯤꯕꯁꯤ ꯀꯦ